Film ga mari lainabasingna yengbada nungaitaba photo video sing social media da thadorkpa yaroi. Film forum. Film gi lambi da khongdaribasingna miyamna yengbada nungairoidaba natai chadaba video photo amadi reels na chingbasing makata na social media da thadorktanaba film forum Manipur na section wa thamlakli. Miyoi amagi lanai gi punsi da khut thingchenbagi hak laite. Adumakpu khunai amagi sagen mingsel oiriba film gi lamda leiribasingna khunai gi mayukta leiraklabadi makata na film gi lamda khongpham piroi haina forum gi chairman L Surjakantana phongdorakli. Haukibu kumjali singani kundoigi me homdagi ngasik pawa leptana chatharakliba irang asigi manungda film paternity laktagi natai chadaba video photo amadi reel sing viral chalakpagi matangda lamphel laiba forum asigi office ta pamui singa unaba amada Surjakantana hai isagi aningba apamba kharagidamak mingsat thinanaba kanagumba amatana hona biganu nat ka mari leinaba pijat laiteng jagoi isai singda viral orakpada forum amadi miyamna sagutkani amadi sauthokani adubo mapan gi pijat laiteng da hena tawduna amadi natai chadaba thong satharaklabadi miyamna forum asibu aranba mideng da yengloi hainingai laite. Music album sing asi film gi lamda khongdaraknaba ahan blosing tanfamni khalaga forum asina yokhali. Adubo album kumlaga miyamna pamnaraklaba matamda sel tangi haiduna langphangi wakhalol khalabadi lambi asida khongdaraktabana phagani haiki. Amaromda web series namlibasingnasu forum asigi chana kanglun gi wangmada kunai gi mayukta tawningba mongda tawbadi yaroi. Web series ki mingda natai chadaba thawong kaya satharakliba si tawdanaba cheksing tharang lokhatpa oina web series namgadabasingna forum asida hana laktuna forum asigi chana kanglun sing munna khangbiyu amadi series adu utringagi mangoinana preview tawgadabani hainasu mahakna thamki.